ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯈꯔ ꯑꯥꯔꯁꯝꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯗ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯃꯤꯆꯝ ꯇꯔꯨꯛ ꯍꯥꯠꯂꯒ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅ ꯌꯥꯔꯣꯏ, ꯃꯔꯥꯟ ꯌꯥꯖꯔꯕꯅꯤꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯅꯧꯅ ꯃꯇꯝ ꯂꯦꯞꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯟꯅꯕ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯈꯨꯠ ꯁꯥ ꯍꯩꯕꯁꯤꯡꯒꯤ ꯄꯣꯠ ꯌꯣꯟꯅꯕ ꯅꯤꯀꯨꯜꯇꯤꯗ ꯌꯨꯅꯤꯇꯤ ꯃꯣꯜ ꯁꯥꯒꯗꯧꯔꯤ꯫ ꯑꯉꯥꯡ 2,34,973ꯗ ꯄꯣꯂꯤꯑꯣ ꯄꯨꯊꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯕꯥꯕꯥꯅꯟꯗꯒꯤ ꯌꯨꯝꯗ ꯕꯣꯝ 2 ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯃꯁꯥ ꯈꯥꯏꯅ ꯄꯥꯖꯔꯤ꯫ ꯅꯥꯒꯥ ꯈꯨꯟꯖꯥ 3 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯔꯥꯟ ꯌꯥꯖꯔꯕꯅꯤꯅ ꯃꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯥꯔꯁꯝ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯥꯔꯁꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯥꯒꯥ ꯈꯨꯟꯖꯥ 3 ꯃꯦ 18ꯗ ꯂꯩꯂꯣꯟ ꯋꯥꯐꯩ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯁꯨꯡ KNFPꯒꯤ ꯀꯥꯗꯔꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯖꯗꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯦꯄꯣꯂꯣꯖꯤꯁꯨ ꯇꯧꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯤ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯊꯛꯇ ꯂꯝ ꯃꯄꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯖꯕ ꯈꯔꯅ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯐꯝ ꯁꯤꯖꯤꯟꯅꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯍꯛꯊꯦꯡꯅꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯎꯠꯂꯤ꯫ ꯅꯥꯒꯥ ꯈꯨꯟꯖꯥ 3ꯄꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯒ ꯂꯣꯏꯅꯅ ꯀꯛꯂꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯄꯣꯂꯣꯖꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯈꯨꯟꯖꯥ 3ꯀꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯊꯧꯑꯣꯡ ꯑꯗꯨ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯅꯥꯒꯥꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯕ ꯅꯥꯒꯥꯒꯤ ꯂꯝ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯔꯣꯡ ꯋꯥꯐꯩ ꯀꯨꯀꯤ ꯈꯨꯟꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯅꯥꯒꯥꯒꯤ ꯂꯝꯃꯛꯇꯗ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯟꯖꯥ 3 ꯈꯛꯇꯒꯤ ꯃꯊꯛꯇ ꯅꯠꯇꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯅꯥꯒꯥꯁꯤꯡꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗꯝꯃꯛꯇꯗ ꯅꯥꯒꯥ ꯄꯨꯝꯕꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯖꯣꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯈꯣꯡꯒꯥꯎꯅꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯣ ꯍꯪꯂꯗꯨꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯋꯥꯕ ꯅꯪꯂꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯃꯁꯨꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯦꯄꯣꯂꯣꯖꯤ ꯑꯗꯨ ꯅꯥꯒꯥ 3 ꯍꯥꯠꯄꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯃꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯝꯅꯃꯛ ꯂꯧꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯤꯕ꯭ꯔꯥ? ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯤꯕ ꯃꯁꯥꯅ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯖꯣꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕ꯭ꯔꯥ? ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯅꯥꯒꯥ 3 ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯌꯥꯖꯔꯤꯕ ꯑꯃꯗꯤ ꯑꯦꯄꯣꯂꯣꯖꯤ ꯇꯧꯔꯤꯕ ꯑꯁꯤ ꯖꯣꯃꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯥꯔꯁꯝꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯍꯪꯂꯤ꯫ ꯊꯥꯗꯧ ꯆꯁ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯅꯥꯒꯥꯁꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯗꯕ ꯑꯃꯁꯨꯡ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯕ ꯃꯐꯝ ꯀꯣꯠꯖꯤꯝ ꯑꯃꯁꯨꯡ ꯀꯣꯂꯦꯟ ꯀꯨꯀꯤ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯅꯥꯒꯥꯁꯤꯡꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯑꯃꯗꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯈꯪꯍꯟꯖꯔꯤ꯫ ꯅꯥꯒꯥ ꯂꯦꯖꯤꯁꯂꯦꯆꯔ ꯐꯣꯔꯝ (NLF) ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ
ꯀꯥꯡꯕꯨ ꯑꯃꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯚꯜꯂꯥꯒ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯋꯥꯟꯊꯣꯛ ꯂꯩꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯦꯞꯇꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯦꯡꯊꯕ ꯇꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯍꯟꯅꯕ ꯊꯕꯛ ꯇꯧꯅꯕ ꯗꯥꯏꯔꯦꯛꯇꯤꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ NLF-ꯀꯤ ꯃꯦꯝꯕꯔꯁꯤꯡ ꯂꯣꯆꯤ ꯗꯤꯡꯈꯣ, ꯔꯥꯝ ꯃꯨꯏꯕꯥ, ꯂꯩꯁꯤꯑꯣꯡ ꯀꯩꯁꯤꯡ, ꯈꯥꯠꯁꯤꯟ ꯕꯥꯁꯨꯝ, ꯀꯟꯚꯦꯅꯔ ꯑꯋꯥꯡꯕꯝ ꯅ꯭ꯌꯨꯃꯥꯏ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯀꯨꯃꯣ ꯁꯅꯥ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯤꯇꯥꯟ ꯇꯥꯡꯈꯨꯜ ꯈꯨꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯈ꯭ꯔꯨꯜ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, ꯑꯦꯝꯕꯨꯁ ꯆꯠꯊꯕ ꯑꯃꯁꯨꯡ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯒ ꯁꯝꯅꯍꯜꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202ꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯆꯝꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 19ꯗ ꯇꯤ.ꯑꯦꯟ. ꯀꯥꯁꯣꯝꯗ ꯇꯥꯡꯈꯨꯜ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯁꯤꯡꯉꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯑꯦꯝꯕꯨꯁ ꯆꯠꯊꯈꯤꯕ ꯑꯃꯁꯨꯡ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯍꯧꯔꯥꯗꯒꯤ FCIꯒꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯐꯥꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜ, ꯔꯤꯡꯒꯨꯏꯟ, ꯊꯣꯏꯌꯤ ꯑꯃꯁꯨꯡ ꯁꯀꯔꯐꯨꯡ ꯌꯥꯎꯅ ꯅꯥꯒꯥ ꯈꯨꯜ ꯀꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯤꯆꯝ 10 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯦ꯫ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ 8 ꯏꯝꯐꯥꯜꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤ꯫ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯟꯒꯤ ꯊꯥ 4 ꯍꯦꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯛꯂꯤ ꯍꯥꯏꯅꯁꯨ ꯅꯥꯒꯥ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤ꯫ ꯀꯣꯟꯁꯥ ꯈꯨꯟꯗꯒꯤ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯃꯦ 19ꯗ ꯈꯨꯟꯖꯥ 19 ꯐꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯈꯨꯟꯁꯤꯡꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯈꯪꯍꯟꯖꯔꯤ꯫ ꯅꯦꯁꯅꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗꯦ (NID+) ꯄꯣꯂꯤꯑꯣ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ 2026ꯀꯤ ꯃꯇꯥꯡꯗ ꯃꯤꯗꯤꯌꯥ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ NICM ꯃꯅꯤꯄꯨꯔ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯦꯁꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨ ꯗ꯭ꯔꯣꯞ ꯑꯣꯐ ꯂꯥꯏꯟ ꯐꯣꯔ ꯑꯦꯟꯇꯤ ꯆꯥꯏꯜ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯀꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ N. ꯕꯤꯅꯣ ꯁꯤꯡꯍꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 29ꯗ ꯅꯦꯁꯅꯦꯜ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ 13ꯇ ꯄꯜꯁ ꯄꯣꯂꯤꯑꯣ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯆꯠꯊꯒꯅꯤ꯫ ꯃꯁꯤꯗ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯣꯛꯄꯗꯒꯤ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯑꯣ ꯗ꯭ꯔꯣꯞ 2 ꯄꯤꯊꯛꯃꯤꯟꯅꯍꯧꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯪ 2019ꯗ ꯀꯜꯀꯇꯥꯗ ꯄꯣꯂꯤꯑꯣ ꯀꯦꯁ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯪꯈ꯭ꯔꯕ ꯃꯇꯨꯡ ꯏꯪ 2014ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯂꯤꯑꯣ ꯐ꯭ꯔꯤ ꯑꯣꯏꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯄꯣꯂꯤꯑꯣ ꯚꯥꯏꯔꯁꯀꯤ ꯀꯦꯁꯁꯤꯡ ꯂꯩꯔꯤ꯫ ꯚꯥꯏꯔꯁ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅ ꯂꯩꯕ ꯃꯔꯝꯅ PPIꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯗꯥꯛꯇꯔ ꯕꯤꯅꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯣꯛꯄꯗꯒꯤꯅ ꯆꯍꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯂꯥꯈ 9,38,883ꯗ ꯄꯣꯂꯤꯑꯣ ꯗ꯭ꯔꯣꯞ ꯄꯤꯊꯛꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯄꯣꯂꯤꯑꯣ ꯕꯨꯠ 2,992ꯗ ꯚꯦꯛꯁꯤꯅꯦꯇꯔ 19,992 ꯑꯃꯗꯤ ꯁꯨꯄꯔꯚꯥꯏꯖꯔ 930 ꯄꯨꯟꯅ ꯃꯦꯟ ꯄꯥꯋꯔ 19,182 ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯣꯂꯤꯑꯣ ꯕꯨꯠ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯁꯨ ꯍꯥꯡꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 29 ꯍꯥꯏꯕꯗꯤ ꯕꯨꯠ ꯗꯦꯗ ꯄꯣꯂꯤꯑꯣ ꯗ꯭ꯔꯣꯞ ꯄꯤꯊꯛꯄꯗ ꯆꯤꯊꯥꯎꯕ ꯑꯉꯥꯡꯁꯤꯡ ꯊꯪꯅꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯪꯒꯜꯋꯥꯗꯤ, ꯑꯁꯥ ꯑꯃꯗꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯂꯥꯛꯄ ꯑꯁꯤ ꯉꯥꯏꯕꯤꯗꯨꯅ ꯆꯠꯇꯨꯅ ꯊꯤꯟꯗꯣꯛꯂꯒ ꯍꯤꯗꯥꯛ ꯑꯁꯤ ꯄꯤꯊꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯂꯥꯛꯄ ꯑꯁꯤ ꯉꯥꯏꯕꯤꯗꯅ ꯕꯨꯠꯇ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯄꯣꯂꯤꯑꯣ ꯗ꯭ꯔꯣꯞ ꯑꯁꯤ ꯁꯣꯏꯗꯅ ꯄꯤꯊꯛꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯅ 100% ꯍꯤꯗꯥꯛ ꯄꯤꯊꯛꯅꯕ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯗꯥꯛꯇꯔ K.
SIS Memchana hai routine immunization da polio pithakare haiduna BPI numit asida angang simu hidak asi pithak taba tawbiganu routine immunization gi wangbada PPI program asi pangthokpani hospitalize tawduna naraga leiba angang natana main oina naba angang singidi hidak asi pithakpana akaiba matta leite haiki hauji matang asida ngasigi pajariba paw loisinjare miyambu aroibada muka hana